ꯃꯌꯥꯏ ꯂꯝꯕꯤꯁꯤ ꯀꯨꯏꯅ ꯌꯥꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯧꯔꯒ ꯏꯝꯐꯥꯜꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯂꯩꯔꯤꯕ ꯁꯣꯝ ꯅꯥꯀꯟꯗ ꯐꯥꯎꯔꯒ ꯋꯥꯕꯒꯥꯏ ꯂꯥꯛꯑꯒ ꯁꯤꯗꯩꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯝꯕꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯤꯡꯁꯤ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯆꯤꯡꯒꯤ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯨ ꯂꯩ ꯌꯥꯝꯅ ꯐꯖꯅ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝꯁꯦ ꯐꯖꯅ ꯁꯦꯝꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯆꯠꯅꯕ ꯅꯠꯇꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯃꯒ ꯆꯍꯤ ꯑꯃ ꯐꯥꯔ ꯆꯠꯇ꯭ꯔꯕꯒꯗꯤ ꯀꯩ ꯀꯥꯟꯅꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯦꯡꯅꯈ꯭ꯔꯦ ꯀꯣꯏꯂꯥꯁ ꯊꯥꯔꯀꯥꯟꯗ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯅꯥꯄꯤ ꯍꯧꯒꯠꯂꯛꯄ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯈꯨꯡꯒꯪꯒꯤ ꯈꯨꯟꯖꯥꯁꯤꯡ ꯊꯣꯛꯂꯛꯑꯀꯥꯟꯗ ꯀꯣꯏꯂꯥꯁꯁꯨ ꯁꯦꯀꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯁꯨ ꯍꯧꯖꯤꯛꯁꯤ ꯀꯣꯏꯂꯥꯁꯁꯤ ꯊꯥꯒꯤꯗ ꯉꯥꯏꯔꯤ ꯗꯦꯝ ꯀꯣꯂꯦꯖ ꯔꯣꯗꯀꯤꯁꯤ ꯑꯩꯈꯣꯏ ꯈꯨꯌꯥꯊꯣꯡꯗꯒꯤ ꯇꯧꯔꯒ ꯈꯣꯡꯅꯥꯡ ꯀꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯁꯤꯡ ꯈꯣꯡꯅꯥꯡꯈꯣꯡ ꯐꯥꯎꯔꯒ ꯆꯠꯄꯩꯁꯤ ꯊꯥꯒꯤꯗ ꯉꯥꯏꯔꯤꯅꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯃꯥꯡꯁꯦ ꯑꯅꯧꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯊꯥꯒꯤꯗ ꯉꯥꯏꯔꯤ ꯃꯗꯨ ꯃꯊꯛꯇꯨꯗ ꯑꯩꯈꯣꯏ RCC ꯑꯃꯨꯛ ꯇꯧꯁꯜꯂꯦ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯂꯣꯏꯁꯤꯟꯈꯤꯗ ꯉꯥꯏꯔꯤ ꯑꯗꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯑꯃꯨꯛ RCC ꯇꯧꯁꯜꯂꯕꯅꯦꯕ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯑꯔꯦꯝꯕꯗꯁꯨ ꯌꯥꯝꯅ ꯍꯨꯟꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯊꯥꯒꯗꯕ ꯀꯣꯏꯂꯥꯁꯇꯨꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯊꯥꯗꯅ ꯂꯩꯔꯤꯕꯁꯤꯡꯗꯨ ꯊꯥꯕꯤꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯋꯥꯠꯄꯒꯤꯔ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩꯕꯅꯣ ꯂꯩꯔꯒꯗꯤ ꯃꯗꯨ ꯊꯥꯔꯝꯗꯕꯤꯗ ꯈꯤꯇꯪ ꯇꯧꯈꯥꯏꯔꯒ ꯊꯥꯕꯅ ꯐꯠꯇ꯭ꯔꯥ ꯃꯌꯥꯝꯅ ꯍꯧꯖꯤक ꯍꯥꯏꯅꯔꯤꯁꯤ ꯀꯣꯏꯂꯥꯁ ꯃꯊꯛꯇꯨꯗ ꯁꯦꯝꯖꯜꯂꯕꯅꯤꯅ ꯏꯚꯟ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯑꯒꯗꯤ ꯃꯗꯨ ꯍꯨꯝꯗꯣꯛꯑꯒ ꯑꯗꯨꯝ ꯄꯨꯒꯅꯤ ꯍꯥꯏꯕꯅꯤ ꯑꯍꯥꯟꯕꯅꯤ ꯃꯅꯤꯄꯨꯔꯗ ꯇꯧꯅꯔꯤꯕ RCC ꯊꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐ꯭ꯂꯠ ꯊꯣꯛꯄꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯗꯨꯒ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯐꯪꯗ꯭ꯔꯤ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯂꯧꯈꯠꯂꯤꯕ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯗꯗꯤ ꯕꯣꯕꯣꯒꯤ ꯑꯣꯏꯕ ꯀꯔꯤ ꯑꯣꯄꯤꯅꯤꯌꯟ ꯂꯩ ꯊꯝꯕꯤꯌꯨ ꯇꯥꯃꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯃꯌꯥꯏ ꯂꯝꯕꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯁꯦꯛꯇꯔ ꯑꯃꯅꯤ ꯃꯁꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯂꯝꯕꯤ ꯂꯝꯈꯥꯡ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦ ꯐꯥꯎꯔꯒ ꯆꯠꯄ ꯌꯥꯗꯕꯁꯤ ꯃꯌꯥꯏ ꯂꯝꯕꯤꯗꯒꯤ ꯑꯃꯨꯛ ꯐꯥꯎꯔꯒ ꯃꯣꯔꯦ ꯇꯥꯅ ꯆꯠꯄꯒꯤ ꯂꯝꯕꯤꯁꯤꯗ ꯌꯥꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯋꯥꯍꯦꯡ ꯀꯥꯏꯗ ꯐꯥꯎꯔꯛꯑꯒ ꯃꯌꯥꯡ ꯏꯝꯐꯥꯜ ꯋꯥꯡꯒꯣꯏ ꯁꯨꯝ ꯐꯥꯎꯖꯜꯂꯒ ꯎꯆꯤꯋꯥ ꯀꯔꯤ ꯀꯔꯥ ꯋꯥꯒꯥꯏ ꯂꯥꯜꯂꯒ ꯀꯛꯆꯤꯡ ꯇꯧꯔꯒ ꯄꯂꯦꯟ ꯇꯥꯔꯒ ꯃꯣꯔꯦ ꯆꯠꯇꯣꯏꯅꯦꯕ ꯁꯤꯅ ꯑꯜꯇꯔꯅꯦꯇꯤꯚ ꯑꯣꯏꯕ ꯑꯆꯧꯕ ꯂꯝꯕꯤ ꯌꯥꯝꯅ ꯚꯥꯏꯇꯦꯜ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯂꯝꯕꯤꯁꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯅꯦ ꯄ꯭ꯔꯖꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯀꯨꯏꯔꯕ ꯈꯨꯜꯂꯥꯎꯅꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯃꯌꯥꯏ ꯂꯝꯕꯤꯒꯤꯁꯤꯗ ꯌꯥꯝꯅ ꯄꯤꯛꯄ ꯑꯣꯏꯕꯅꯤꯅ ꯉꯁꯥꯏꯒꯤ ꯒꯥꯔꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯡꯕ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯑꯇꯠꯇꯅ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯁꯦꯝꯃꯛꯄꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯃꯁꯤꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯧꯈꯠꯄꯤꯗ ꯁ꯭ꯇꯦꯖꯇ ꯀꯩꯗ ꯑꯩꯈꯣꯏ ꯏꯟꯖꯤꯅꯤꯌꯔꯒꯤ ꯀꯔꯤꯒꯤ ꯃꯥꯒꯤ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤ ꯊꯤꯀꯥꯗꯥꯔꯁꯤꯡꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗ ꯀꯧꯈꯠꯂꯒ ꯄꯕ꯭ꯂꯤꯛꯀꯤ ꯀꯩꯅꯣꯗ ꯄ꯭ꯂꯦꯠꯐꯣꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯃꯌꯥꯝ ꯑꯃ ꯎꯔꯦꯀꯣ ꯃꯁꯤꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯣꯅꯦꯁꯂꯤ ꯇꯧꯕ ꯇꯥꯔꯗꯤ ꯂꯝꯕꯤ ꯁꯦꯝꯕꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯊꯥꯒꯠꯅꯒꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯕ ꯉꯁꯥꯏꯒꯤ ꯋꯥꯍꯩ ꯈꯛꯇꯪꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯑꯃꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯑꯣꯏꯗꯕ ꯇꯥꯔꯗꯤ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯨ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯑꯃꯗꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯅ ꯄꯥꯝꯃꯤꯕꯁꯦ ꯉꯁꯥꯏꯒꯤ ꯂꯝꯕꯤ ꯐꯖꯅ ꯁꯦꯝꯕꯤꯔꯕ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏ ꯕꯦꯁꯤꯛ ꯅꯦꯁꯦꯁꯤꯇꯤꯁ ꯆꯪꯒꯗꯕꯁꯤꯡꯗꯣ ꯒꯚꯔꯟꯃꯦꯟꯠ ꯑꯃꯅ ꯁꯔꯀꯥꯔ ꯑꯃꯅ ꯃꯇꯤꯛ ꯆꯥꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯈꯣꯜꯂꯥꯎ ꯂꯥꯎꯕꯒꯤ ꯀꯩꯅꯣꯁꯤ ꯃꯇꯝ ꯃꯥꯡꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯕ꯭ꯂꯟ ꯕ꯭ꯂꯣꯀꯦꯠ ꯀꯩꯅꯣꯁꯤꯡꯁꯦ ꯃꯁꯤ ꯇꯧꯅꯤꯡꯕ ꯀꯅꯥ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯌꯥꯔꯛꯇꯕ ꯂꯤꯃꯤꯠ ꯍꯦꯜꯂꯒꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗꯒꯤ ꯄ꯭ꯔꯖꯥꯅ ꯂꯝꯕꯤꯗ ꯀꯨꯝꯊꯔꯛꯄꯅꯦꯕ ꯑꯗꯨ ꯃꯁꯤ ꯀꯨꯝꯍꯜꯂꯣꯏ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯇꯧꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯂꯩꯉꯥꯛ ꯉꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯡꯗ ꯃꯁꯤ ꯈꯨꯠꯇ ꯂꯩ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯔꯤꯕ RCC ꯊꯥꯖꯟꯕꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯀꯣꯏꯂꯥꯁ ꯂꯩꯕꯁꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤ ꯃꯌꯥꯝ ꯑꯃ ꯃꯍꯩ ꯃꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯃꯥꯒꯤ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯇꯝꯃꯨꯔꯕꯁꯤꯡꯗꯨꯅ ꯃꯁꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯒꯗꯕꯅꯦꯕ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯃꯐꯝ ꯑꯃꯠꯇꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯥꯖꯤꯟꯕ ꯇꯥꯔꯗꯤ ꯋꯥꯟ ꯁꯦꯟꯇ꯭ꯔꯤꯛ ꯑꯣꯏꯕ ꯃꯐꯝꯗ ꯇꯧꯕ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯥꯒꯗꯕꯁꯤꯡꯗꯣ ꯑꯗꯨ ꯆꯥꯛꯊꯨꯡꯗꯨ ꯐꯪꯉꯛꯇꯕ ꯃꯇꯝꯗꯅꯦꯕ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯨꯛꯊꯥ ꯊꯥꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕ ꯃꯐꯝꯗꯨ ꯊꯥꯕꯤꯗꯅ ꯍꯥꯟꯅ ꯊꯥꯔ ꯂꯩꯕ ꯃꯐꯝꯗꯨꯗ ꯀꯣꯏꯂꯥꯁ ꯊꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛꯁꯨ RCC ꯊꯥꯖꯤꯟꯕ ꯇꯥꯔꯗꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯇꯧꯔꯤꯁꯦ ꯊꯕꯛꯁꯤꯗ ꯀꯩꯅꯣꯝꯗꯤ ꯁꯣꯏꯔꯦ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯞꯁꯟ ꯇꯧꯔꯤꯕꯅꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯁꯤꯗ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤꯁꯨ ꯑꯆꯧꯕ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯁꯥꯒꯅꯤꯗ ꯏꯝꯐꯥꯜꯒꯤ ꯌꯥꯝ ꯆꯥꯎꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯔꯨꯠ ꯀꯣꯁ ꯑꯁꯣꯏꯕ ꯑꯃꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏꯕ ꯇꯥꯃꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ
ꯈꯟꯊꯕ ꯑꯃꯗꯤ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯀꯩꯅꯣꯁꯤꯗ ꯌꯥꯝꯅ ꯂꯣꯡ ꯇꯥꯔꯝ ꯚꯤꯖꯟꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯀꯣꯏꯅ ꯁꯥꯡꯅ ꯆꯠꯀꯗꯕꯁꯤꯡꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯅꯠꯇꯕꯗ ꯃꯁꯤ ꯃꯨꯟꯅ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯑꯩꯈꯣꯏ ꯔꯦꯁꯄꯦꯛꯇꯦꯠ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯑꯣꯏꯔꯤꯕ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤ ꯃꯀꯣꯛ ꯆꯤꯡꯕ ꯂꯤꯗꯔꯁꯤꯡꯁꯦ ꯃꯣꯏꯅ ꯌꯥꯝ ꯃꯨꯟꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯈꯟꯕꯤꯔꯒ ꯆꯪꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜꯁꯤꯡꯁꯤ ꯈꯛꯇ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯁꯤꯁꯤꯡꯁꯤꯒꯤ ꯃꯣꯏ ꯍꯦꯗꯁꯤꯡꯁꯤꯅ ꯃꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯇꯨꯡ ꯀꯣꯏꯅ ꯆꯠꯄꯒꯤ ꯂꯝꯕꯤꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯦꯛ ꯍꯥꯏꯖꯕ ꯀꯔꯞꯁꯟ ꯑꯃꯗꯤ ꯉꯁꯥꯏ ꯑꯣꯅꯦꯁꯂꯤ ꯅꯠꯇꯕ ꯌꯥꯅꯕ ꯆꯠꯈꯤꯕ ꯍꯥꯏꯖꯤꯟꯕ ꯇꯧꯁꯟꯕ ꯁꯨꯝꯕ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯍꯦꯟꯖꯜꯂꯛꯄ ꯇꯥꯔꯕꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯑꯣꯟꯅ ꯇꯩꯅꯕ ꯍꯦꯛ ꯇꯥꯔꯒ ꯑꯩꯈꯣꯏ ꯏꯁꯨꯁ ꯃꯌꯥꯝ ꯑꯃ ꯁꯥꯒꯠꯂꯛꯄ ꯑꯃꯗꯤ ꯉꯁꯥꯏ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯂꯥꯎꯕꯁꯦ ꯍꯦꯛ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦꯗ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ